Court Naturendagi Nunglengoi Pekpa Thinkibagi Mayokta Sinmi Singh Nangasi Ayuk Pung Tararum Taba Matamdagi Segmaida National Highway Lambi Paring Thingbagi Khongjang Sinkre. Khongjang adu Advanced Women Society Protection Committee Amadi Segmai Development Committee Nadi Sogatte Hairagli. All Manipur Hill and Valley Individual Surrender Welfare Association Manipur na Lengak ta Tanduna Lakpo Wakat Singh Thabak Oina Paikhatabagi Mayokta Hozik Kaisampat Lemazam Laikai Community Hall da Chara Henbagi Khongjang Changsilambani Adubo Hozik Police na Thugaikre. Ahanbo Oina Rimsta Super Specialty DM Course Academic Session Asidagi Horagani Amadi Kidney Transplant ki Thabak su Paikhalagani Haina Rims ki Director A Santanangasi Paumi Singha Unaba Amada Haikre. Mahiroi and Baby Sanamisi Achumba Langlalangjin Puthokna Bataksiladuna Ngasi Machalema School gi Mahiroi Singha School gi Gate Mamangda Wakat Mifam Chathakre. Mamangda Mai Pakna Film Tara Manga Puthokraba Nonglei Film Production gi Tara Taruk Subo Oina Puthokadaba Manipuri Film Thainagi Leirang Nung Sibigi Yaifa Thongni Thoram Kongbuda Leiba is Garden the Pangthokre. Film Asida Gokul Sunny Amadi Niki Yauna Artist Kayana Saktam Langadori. Standard Robert Higher Secondary School gi Mahiroi Ningthauzam Baby Sana Misi da Chenaramba Yabamiyoi Kudimak Police na Phagatuna Wahang Pahong Chathagadabani Haina CPI Manipur State Council na Lengak Taksinkre. MSU MSF Suk Amadi KSA Punsinduna Semkiba Joint Student Coordination Committee JSCC gi Convener MSU gi President Peter Lystrom na Oikibagaloina na Mathau Pangthokpa Haukre. Hanagi Convener Manjit Sarang Themna Charge Senakre. Standard Robert Higher Secondary School ki Principal Landhoni Police na Phagadabani Kumja Englishing Ani Kun Kunmathoi gi Session School Hangba Yahaloidabani Haina Manipur Nupi Marup na Tabi Tarakle. CPI Local Council Thangmaiban gi Mihut Singh na Laikhidraba Mahiroi Baby Sana gi Imung Manung gi Miyoi Singh Amadi JSC gi Mihut Singh ga Unakre. Khongjang Saugatnaba Wareb Laukre. Indian Meteorological Department ki report matung ina tha asi ki kuntra fauba awang nongpok Bharat ki state sing yauna Bharat ki state kharada mayai oirap nong churaba yai haikre. Bihar ki Aurangabad district ki Satnadia forest da security force ka khut thokna bagi thodokta Naxal ahum hatkre. Laikhidraba sing adudagi AK-47 rifle ama yauna nongoi amadi maru kaya phangba ngamkre. Bangkok ta chathariba Thailand International Tournament ta saruk yariba boxing sanaroi tarukna mayok nariba lamba singbu maithiba piduna semi final changma ngamkre. Ngasi ayuk Kabul gi tongan wamfam ahum da thokhiba bom pokhaibagi thodokta nupi manga angang ama yauna miyoi tara sire nipuma thoina asok apan nangkre. Tamthiraba thodok adu Taliban na chathan gibani haina claim tokre. Manipur ki Hanagi World Champion Boxer Lystrom Sarita Chahi asigi September amadi October thada ahanbo oina semgadaba International Boxing Association Athletes Commission ki candidate ama oina finalize tokre. Ngasi leibak asigi mafam kayada Kargil Vijay Divas thoram pangthoknabugum lamdam asigi mafam kayada su pangthokli. IGAR Sauna su sinduna Koirengai da pangthokre. Marai baki damak thawaina potha pikraba singi mafam da ikai khumnabu utkre. Tripura ki Naliabari village ki Champa Howard pok padangai riba angang nupi macha ama sel mantik naraga yona bahonnaram bamatai manau ani police na pagatkre. Police na thijen bada angang adu tha asi ki tarama panda pok pani haiba khangbang ngamkre. Nagaland ki Governor Oramba PB Acharya bungarang Nagaland government na sinduna Kohima da leiba State Banquet Hall da pangthokpa thoram amada farewell pikre. Naga singi yaifana ba sinba luchingba amani haina Nagaland ki Chief Minister na singthakre. Nagaland ki tongan mawafam da thamba ATM tara mapandagi namthak kaya tawduna lupa crore ani makhai hena lauthokpada chenaba miyoi ahum makokchung police na fagat pangamkre.